ꯁꯤꯒꯤ ꯋꯨꯠꯂꯦꯟꯒꯤ ꯈꯦꯂꯥꯏꯁꯤ ꯇꯥꯃꯣ ꯃꯥꯏꯁꯦ ꯂꯦꯗꯔ ꯉꯥꯛꯇ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯑꯍꯟꯁꯤꯡ ꯀꯩꯅꯣ ꯇꯧꯕꯁꯤꯡ ꯌꯥꯝ ꯊꯤ ꯄꯥꯝꯅꯩ ꯃꯦꯆꯣꯔ ꯈꯔ ꯑꯣꯏꯔꯛꯄ ꯀꯥꯡꯕꯨꯅꯗꯤꯀꯣ ꯕꯨꯠ ꯇꯣꯡꯕ ꯅꯨꯡꯉꯥꯏꯕ ꯈꯪꯕ ꯀꯥꯡꯕꯨꯅꯗꯤ ꯌꯥꯝ ꯊꯤ ꯄꯥꯝꯅꯔꯦ ꯇꯥꯃꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯃꯨꯛ ꯆꯤꯡ ꯀꯥꯕ ꯈꯣꯠꯄ ꯍꯣꯏ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯂꯣꯏꯅꯃꯛ ꯁꯤ ꯇ꯭ꯔꯦꯛꯀꯤꯡꯒꯤꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯇꯣꯡꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯣ ꯑꯣꯏꯕꯅꯤꯅ ꯑꯣꯔꯤꯖꯤꯅꯦꯜ ꯋꯨꯠꯂꯦꯟꯅꯤꯀꯣ ꯁꯤꯁꯦ ꯀꯣꯄꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ What's up people? Johnny here again. ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯁꯣꯞ ꯑꯃꯗ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯖꯔꯛꯀꯗꯣꯏꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯦꯗꯔ ꯕꯨꯠꯀꯨꯝꯕ ꯃꯌꯥꯝ ꯍꯪꯕꯤꯔꯛꯄꯗꯣꯀꯣ ꯁꯤꯒꯤ ꯁꯣꯞꯁꯤꯗꯗꯤ ꯄꯨꯔꯥ ꯄꯩꯒꯩ ꯂꯩꯔꯦ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯂꯣꯀꯦꯁꯟ ꯃꯦꯞ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯍꯥꯞꯆꯔꯛꯀꯦ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯀꯩꯀꯩ ꯑꯗꯩ ꯐꯦꯁꯕꯨꯛ ꯄꯦꯖ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ ꯃꯣꯏꯗ ꯂꯣꯏꯅ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯣ ꯀꯪꯂꯩ ꯀꯩꯊꯦꯜ ꯍꯥꯏꯕꯀꯣ ꯃꯈꯣꯏꯒꯤꯁꯦ ꯀꯪꯂꯩ ꯀꯩꯊꯦꯜ ꯍꯥꯏ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗꯅꯤ ꯑꯗꯨꯅ ꯄꯨꯔꯥ ꯍꯦꯚꯤ ꯗꯤꯁꯀꯥꯎꯟꯗ ꯍꯥꯏꯇꯥꯔꯦ ꯑꯣꯔꯤꯖꯤꯅꯦꯜꯒꯤ ꯕꯨꯠꯁ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯁ꯭ꯄꯣꯔꯠ ꯁꯨꯁ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯒꯤ ꯃꯌꯥꯝꯅꯒ ꯄꯥꯝꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯥꯏꯇꯔꯅꯤꯀꯣ ꯂꯥꯏꯇꯔꯒꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ ꯂꯥꯏꯇꯔꯁꯦ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯁꯤꯗꯒ ꯂꯩꯔꯤꯕ ꯖꯤꯄꯣ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩ ꯑꯃꯃꯝꯇ ꯂꯣꯏꯅꯃꯛ ꯅꯝꯖꯔꯛꯀꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯦ ꯀꯣ ꯂꯣꯏꯅꯃꯛ ꯔꯤꯚ꯭ꯌൂ ꯇꯧꯖꯔꯛꯀꯦ ꯄ꯭ꯔꯥꯏꯁ ꯂꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯁꯤꯒꯤ ꯀꯪꯂꯩ ꯀꯩꯊꯦꯜꯁꯤꯗꯀꯣ ꯑꯗꯨꯝ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯣꯞꯅꯦ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯂꯩꯔꯦ ꯁꯤꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝ ꯑꯗꯒꯤ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ ꯀꯩꯀꯩꯒꯁꯨ ꯂꯣꯏ ꯂꯩꯔꯦ ꯑꯗꯒꯤ ꯁꯨꯁ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯨ ꯂꯣꯏꯅ ꯅꯝꯊꯖꯔꯛꯑꯒꯦ ꯍꯥꯏꯐꯦꯠ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯣꯚꯔꯚꯤꯌꯨ ꯑꯝꯇ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯁꯨꯁ ꯕꯨꯠꯁ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯦ ꯁ꯭ꯄꯣꯔꯠ ꯁꯨꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯁꯤꯒꯔꯦꯠ ꯂꯥꯏꯇꯔꯁ ꯃꯌꯥꯝ ꯀꯣ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯂꯥꯏꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤ ꯃꯌꯥꯝ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯞꯆꯔꯛꯀꯦ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯗꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯨꯝꯕ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ ꯀꯩꯀꯩ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯠꯆꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯒꯁꯨ ꯂꯩꯀꯣ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯗꯛ ꯀꯣ ꯍꯥꯞꯆꯔꯛꯀꯦ ꯑꯗꯒꯤ ꯁꯨꯝꯕ ꯃꯌꯥꯝ ꯋꯤꯟꯇꯔꯒꯤ ꯑꯥꯏꯇꯦꯝ ꯁꯝꯃꯔꯒꯤ ꯑꯥꯏꯇꯦꯝ ꯀꯣ ꯁꯨꯁꯇꯤ ꯌꯥꯝ ꯂꯩꯔꯦ ꯀꯪꯂꯩ ꯀꯩꯊꯦꯜ ꯀꯣ ꯑꯩ ꯂꯩꯖꯔꯤꯁꯦ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯊꯛꯇꯁꯨ ꯂꯩ ꯃꯊꯛꯇꯅ ꯑꯃꯨꯛ ꯑꯌꯥꯝꯕꯅ ꯖꯤꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯤ ꯁꯣꯔꯠꯁꯀꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯞꯆꯔꯛꯀꯦ ꯗꯤꯁꯀꯥꯎꯟ ꯌꯥꯝ ꯂꯩꯀꯣ ꯁꯤ ꯇꯥꯃꯣ ꯁꯤꯗ ꯂꯩꯔꯤꯕ ꯕꯨꯠꯁꯤꯡꯁꯦ ꯁꯤꯁꯤꯅꯦꯕ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯄꯤꯅꯤꯡꯉꯤꯁꯦ ꯑꯣꯐꯔ ꯄꯤꯅꯤꯡꯉꯤꯁꯦ ꯂꯦꯗꯔꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯂꯦꯗꯔ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯇꯥꯃꯣ ꯁꯤꯁꯦ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯤꯅꯦꯕ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯑꯣꯐꯔ ꯄꯤꯅꯤꯡꯉꯤꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯄꯨꯔꯛꯈ꯭ꯔꯦꯕ ꯃꯃꯥꯡꯗ ꯂꯥꯛꯄꯗ ꯁꯤ 2,500ꯗ ꯂꯣꯏ ꯑꯣꯐꯔ ꯂꯥꯛꯄꯅꯦ ꯑꯗꯣ ꯍꯟꯗꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯅ ꯑꯃꯨꯛ ꯄꯤꯅꯤꯡꯕ ꯑꯣꯐꯔꯁꯦ ꯑꯩꯅ ꯑꯗꯨꯗꯨꯒꯤ ꯇꯥꯃꯣ ꯀꯧꯖꯔꯛꯏꯁꯦ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯎꯠꯄꯤꯌꯣꯅ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯇꯥꯃꯣ ꯁꯤ ꯂꯨꯄꯥ 2,200ꯗ ꯑꯣꯐꯔ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦ ꯇꯥꯃꯣ ꯂꯣꯏ ꯃꯩ ꯊꯥꯕ ꯌꯥꯕꯤ ꯂꯦꯗꯔ ꯉꯥꯛꯇꯅꯦ ꯇꯥꯃꯣ ꯁꯤꯁꯦ ꯋꯨꯠꯂꯦꯟꯒꯤ ꯇꯤꯝꯕꯔꯂꯦꯟꯒꯤ ꯀ꯭ꯂꯥꯔꯛꯀꯤ ꯗꯤꯖꯜ ꯐꯦꯔꯤꯒꯥꯃꯣ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕ ꯕ꯭ꯔꯥꯟꯗꯤ ꯃꯃꯤꯡ ꯆꯠꯄ ꯕ꯭ꯔꯥꯟ ꯉꯥꯛꯇ ꯖꯔꯥꯒꯨꯝꯕꯁꯨ ꯌꯥꯎꯅꯤ ꯑꯗꯨꯝ ꯕꯔꯕꯔꯤꯒꯨꯝꯕ ꯋꯥꯡꯒ꯭ꯂꯔꯒꯨꯝꯕ ꯕ꯭ꯔꯥꯟꯁꯦ ꯇꯥꯃꯣ ꯗꯤꯖꯜ ꯑꯗꯒꯤ ꯇꯤꯝꯕꯔꯂꯦꯟ ꯋꯨꯠꯂꯦꯟ ꯁꯤꯒꯥꯏ ꯇꯥꯃꯣ ꯁꯤ ꯑꯃꯦꯔꯤꯀꯟ ꯀ꯭ꯂꯥꯁꯤꯛꯀꯤ ꯃꯥꯏ ꯕ꯭ꯔꯥꯟ ꯂꯥꯛꯏꯁꯦ ꯑꯗꯒꯤ ꯔꯦꯡꯒ꯭ꯂꯔꯒꯤ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯔꯦꯡꯒ꯭ꯂꯔꯒꯤ ꯂꯥꯛꯏꯁꯦ ꯔꯦꯡꯒ꯭ꯂꯔꯒꯤ ꯂꯥꯛꯏꯕ ꯗꯤꯖꯜꯒꯤ ꯂꯥꯛꯀꯅꯤ ꯖꯔꯥꯒꯤ ꯂꯥꯛꯀꯅꯤ ꯁꯤꯒꯁꯦ ꯗꯤꯖꯜꯒꯤꯅꯦꯕ ꯇꯥꯃꯣ ꯃꯥꯏ ꯕ꯭ꯔꯥꯟꯁꯦ ꯁꯤꯗ ꯂꯨꯄꯥ 2,200 ꯈꯛꯇꯪꯗ ꯂꯣꯏ ꯑꯣꯏꯗꯣꯏꯅꯦ ꯇꯥꯃꯣ ꯆꯦꯜꯁꯤꯒꯨꯝꯕꯗꯣ ꯈꯔ ꯂꯧꯈꯠꯂꯛꯑꯣ ꯆꯦꯜꯁꯤꯒꯨꯝꯕꯁꯦ ꯃꯃꯜ ꯂꯣꯏ ꯃꯥꯟꯅꯗꯣꯏꯅꯦꯕ ꯃꯃꯜ ꯃꯥꯟꯅꯗꯣꯏꯅꯦ ꯇꯥꯃꯣ ꯂꯨꯄꯥ 2,250ꯗꯅꯦ ꯃꯃꯥꯡ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯊꯥꯏꯁꯦ ꯃꯥꯏ ꯄꯤꯌꯣꯔ ꯂꯦꯗꯔꯅꯦꯕ ꯑꯣꯀꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯥꯟꯅ 2,500ꯗ ꯊꯥꯔꯝꯕꯗꯣ ꯑꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯥꯏꯁ ꯂꯨꯄꯥ 300 ꯑꯃꯨꯛꯀ ꯇꯥꯔꯒ 2,200ꯗ ꯑꯃꯨꯛ ꯊꯥꯗꯗꯣꯏꯕ ꯇꯥꯃꯣ ꯌꯥꯝ ꯂꯩꯔꯦ ꯁꯨꯝ ꯌꯦꯡꯁꯤꯅ ꯈꯔ ꯐꯖ ꯐꯖꯕ ꯈꯔ ꯈꯟꯀꯠꯂꯛꯎꯅꯦ ꯐꯖꯩ ꯑꯗꯨ ꯂꯣꯏ ꯐꯖꯔꯕꯅꯦ ꯂꯣꯏꯅ ꯇꯥꯃꯣ ꯐꯖꯩ ꯑꯩꯗꯤ ꯈꯣꯡꯎꯞꯇ ꯉꯥꯎꯕ ꯃꯤꯅꯦ ꯂꯣꯏ ꯄꯥꯝꯃꯦ ꯁꯤꯗꯒ ꯂꯩꯔꯤꯁꯦ ꯃꯥꯏ ꯀꯂꯔꯒꯁꯦ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕꯀꯣ ꯑꯣ ꯍꯥꯟꯅ ꯁꯥꯏꯖꯇꯤ ꯀꯌꯥ 44 ꯐꯥꯎ ꯂꯩꯕ꯭ꯔꯥ ꯁꯥꯏꯖꯁꯤ ꯇꯥꯃꯣ 44 ꯐꯥꯎ ꯂꯩ ꯑꯗꯣ ꯃꯥꯏꯁꯦ ꯁꯥꯏꯖꯁꯦ ꯀꯠ ꯑꯣꯏꯌꯦꯕ ꯇꯥꯃꯣ ꯍꯥꯏꯗꯤ
ꯁꯥꯏꯖ ꯄꯨꯟꯅ ꯐꯪꯗꯦꯕ ꯑꯗꯨꯅ ꯄ꯭ꯔꯥꯏꯁ ꯇꯥꯔꯛꯏꯁꯦ ꯃꯥꯏ ꯑꯁꯦꯡꯕ ꯃꯃꯟꯗꯤ ꯂꯨꯄꯥ 9,000ꯗꯩꯅ 10,000 ꯐꯥꯎꯒꯤ ꯔꯦꯟꯖꯅꯦꯕ ꯑꯗꯣ ꯄ꯭ꯔꯥꯏꯁ ꯇꯥꯔꯛꯏꯁꯦ ꯃꯔꯝ ꯀꯩꯅꯣꯅ ꯍꯥꯏꯔꯀꯥꯟꯗ ꯁꯥꯏꯖꯇꯣ ꯂꯣꯏ ꯐꯪꯗꯕꯒꯤ ꯃꯥꯏ ꯑꯐꯪꯕ ꯁꯥꯏꯖꯇꯣ ꯑꯗꯨ ꯈꯛꯇꯪꯗ ꯑꯣꯏꯔꯛꯇꯣꯏꯕ ꯗꯤꯁꯄ꯭ꯂꯦ ꯂꯣꯏꯅꯃꯛ ꯇꯧꯔ ꯂꯩꯗꯣꯏꯅꯤ ꯍꯥꯏꯗꯤ ꯄꯣꯠ ꯑꯃꯒꯤꯗ ꯁꯥꯏꯖ ꯂꯣꯏ ꯂꯩꯔꯔꯣꯏꯕ ꯍꯣꯏ ꯅꯠꯇ꯭ꯔꯥ ꯄꯣꯠ ꯑꯃꯒꯤꯗ ꯁꯥꯏꯖ ꯂꯣꯏꯅꯃꯛ ꯂꯩꯔꯔꯣꯏꯗꯣ ꯑꯣꯀꯦ ꯁꯥꯏꯖ ꯀꯠ ꯑꯣꯏꯔꯛꯄꯩꯅꯦ ꯃꯉꯣꯟꯗ ꯄ꯭ꯔꯥꯏꯁ ꯇꯥꯔꯛꯏꯁꯦ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯤꯁꯤꯗ ꯁꯤꯒꯤ ꯋꯨꯠ ꯂꯦꯟꯒꯤ ꯈꯦꯂꯥꯏꯁꯤ ꯇꯥꯃꯣ ꯃꯥꯏꯁꯦ ꯂꯦꯗꯔ ꯉꯥꯛꯇ ꯑꯗ ꯁꯤꯗꯤ ꯌꯥꯝ ꯊꯤ ꯑꯍꯟꯁꯤꯡ ꯀꯩꯅꯣ ꯇꯧꯕꯁꯤꯡ ꯌꯥꯝ ꯊꯤ ꯄꯥꯝꯅꯩ ꯃꯦꯆꯣꯔ ꯈꯔ ꯑꯣꯏꯔꯛꯄ ꯀꯥꯡꯕꯨꯅꯗꯤꯀꯣ ꯕꯨꯠ ꯇꯣꯡꯕ ꯅꯨꯡꯉꯥꯏꯕ ꯀꯥꯡꯕꯨꯅꯗꯤ ꯌꯥꯝ ꯊꯤ ꯄꯥꯝꯅꯔꯦ ꯇꯥꯃꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯃꯨꯛ ꯆꯤꯡ ꯀꯥꯕ ꯈꯣꯠꯄ ꯍꯣꯏ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯂꯣꯏꯅꯃꯛ ꯁꯤ ꯇ꯭ꯔꯦꯛꯀꯤꯡꯒꯤꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯇꯣꯡꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯣꯔꯤꯖꯤꯅꯦꯜ ꯋꯨꯠ ꯂꯦꯟꯅꯤꯀꯣ ꯁꯤꯁꯦ ꯀꯣꯄꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯒꯨꯝꯕ ꯇꯥꯃꯣ ꯑꯣꯐꯤꯁ ꯋꯦꯌꯔꯒꯨꯝꯕ ꯑꯣꯏꯕ ꯌꯥꯕꯀꯣ ꯑꯗꯩ ꯑꯣꯐꯤꯁꯇ ꯆꯠꯄ ꯀꯥꯟꯗ ꯌꯥꯝ ꯂꯦꯡꯒꯗꯧꯕ ꯁꯤꯁꯤꯡꯁꯨ ꯂꯩꯔꯤꯕ ꯁꯤꯁꯨ ꯍꯥꯟꯅ 2,400 ꯂꯩꯔꯝꯕ ꯄꯣꯠꯅꯦꯕ ꯇꯥꯃꯣ ꯑꯣꯔꯤꯖꯤꯅꯦꯜ ꯂꯦꯗꯔꯗ ꯑꯜꯕꯥꯔꯇꯣ ꯇꯣꯔꯤꯁꯤ ꯑꯗꯩ ꯕ꯭ꯔꯤꯁꯇꯣ ꯑꯜꯗꯣꯒ ꯂꯩꯁꯦ ꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯣꯐꯔ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦ ꯇꯥꯃꯣ ꯁꯤꯁꯨ ꯂꯨꯄꯥ 2,000 ꯈꯛꯇꯪ ꯑꯃꯨꯛ ꯑꯣꯐꯔ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯇꯧꯕ ꯇꯥꯃꯣ ꯁꯤꯅ ꯃꯁꯥꯏ MRP ꯂꯥꯛꯄꯅꯦ ꯇꯥꯃꯣ ꯂꯨꯄꯥ 9,000ꯗ ꯂꯥꯛꯇꯣꯏꯅꯦ ꯃꯁꯥꯏ MRPꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯎꯗ꯭ꯔꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯁꯨ ꯀꯦꯅꯦꯠ ꯀꯣꯜꯒꯤ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯕ꯭ꯔꯥꯟꯁꯦ ꯑꯜꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ 2ꯗ ꯂꯥꯛꯇꯣꯏꯅꯦꯕ ꯂꯨꯄꯥ 2,000ꯗ ꯂꯥꯛꯇꯣꯏꯕ ꯇꯥꯃꯣ ꯁꯤꯗꯒ ꯌꯥꯎꯔꯤꯁꯦꯀꯣ ꯁꯤꯒꯤꯁꯦ ꯃꯣꯏ MRPꯗ 10,000ꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ 2,000ꯗ ꯂꯥꯛꯑꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯑꯜꯗꯣꯁꯤꯁꯨ ꯐꯖꯩ ꯀꯣ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯁꯨꯁꯇ ꯍꯥꯏꯇꯥꯔꯦ ꯑꯗꯣ MRP ꯂꯣꯏ ꯌꯥꯎꯕ ꯁꯤꯗꯤ ꯑꯃꯨꯛ MRP ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤꯒꯁꯦ 2,000ꯗ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯗꯒ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯀꯦꯖꯨꯋꯦꯜ ꯋꯦꯌꯔ ꯑꯣꯏꯅ ꯍꯥꯏꯗꯤ ꯄꯥꯔꯇꯤ ꯋꯦꯌꯔ ꯑꯣꯏꯅꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯑꯣꯐꯤꯁ ꯋꯦꯌꯔ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯀꯣ ꯁꯤꯗꯒ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯣ ꯂꯣꯏꯅꯗꯤ ꯎꯞꯄ ꯉꯝꯖꯔꯔꯣꯏ ꯀꯥꯏꯗꯤ ꯃꯥꯒꯤ ꯈꯣꯡꯎꯞꯁꯦ ꯑꯩꯅ ꯈꯟꯕꯗ 500 ꯃꯨꯛ ꯂꯩꯕ ꯃꯥꯜꯂꯦ ꯄꯦꯌꯔꯀꯣ ꯍꯦꯟꯅꯕꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯎꯠꯆꯔꯛꯄꯗꯤ ꯉꯝꯖꯔꯔꯣꯏ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯋꯦꯌꯔꯒꯤ ꯇꯥꯏꯞꯅꯤꯀꯣ ꯁꯨꯝꯕ ꯀꯥꯁꯤꯀꯣ ꯂꯩ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯚꯦꯔꯥꯏꯇꯤ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒ ꯂꯩ ꯃꯌꯥꯝꯁꯦ ꯁꯤꯗꯒ ꯂꯩ ꯃꯌꯥꯝꯁꯤꯀꯣ ꯁꯤꯗꯒ ꯂꯩ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯦꯅꯦꯇꯟꯁꯦ ꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯀꯣꯄꯤꯒꯤ ꯄꯣꯠꯅꯦ ꯁꯤꯅ ꯑꯃꯨꯛꯀꯣ ꯑꯗꯨꯅ 800 ꯔꯨꯄꯤꯁ ꯈꯛꯇꯅꯤ ꯁꯤ ꯂꯩꯔꯤꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯍꯣꯡꯕꯁꯨ ꯌꯥꯎꯔꯤꯀꯣ ꯃꯥꯏꯁꯦ ꯑꯦꯂꯦꯟ ꯁꯣꯂꯤ ꯁꯤꯁꯨ 800 ꯔꯨꯄꯤꯁꯅꯦ ꯂꯩꯔꯤꯁꯦ ꯑꯗꯨ ꯁ꯭ꯋꯥꯏꯗꯒ ꯂꯩ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯝ 800ꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ 2,000 2,300 ꯕꯨꯠꯇꯅꯀꯣ ꯕꯨꯠꯇꯅ 2,300 ꯑꯗꯨ ꯁꯨꯝꯕ ꯃꯆꯥ ꯑꯗꯩ ꯀꯩꯅꯣꯁꯤꯗ ꯁꯨꯝꯕꯗꯅ ꯑꯃꯨꯛ 2,000 ꯔꯨꯄꯤꯁꯀꯨꯝꯕ ꯑꯗꯒꯤ ꯀꯣꯄꯤꯗꯅ ꯑꯃꯨꯛ 800 ꯑꯗꯨꯃꯥꯏꯅ ꯂꯩ ꯃꯥꯏꯁꯦꯀꯣ ꯑꯗꯣ ꯑꯇꯣꯞꯄꯁꯨ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯒ ꯇꯥꯃꯣ ꯁꯤ ꯆꯄꯜ ꯂꯩꯔꯤꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯀꯣꯄꯤꯒꯤ ꯆꯄꯜꯁꯤꯡꯁꯦ ꯁꯤ 1,100 ꯂꯩꯔꯝꯕ ꯍꯥꯟꯅ 1,000 ꯂꯩꯔꯝꯕ 1,100 ꯂꯩꯔꯝꯕꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯤꯅ ꯂꯣꯏꯅꯃꯛ ꯂꯨꯄꯥ 800ꯇ ꯂꯥꯛꯇꯣꯏꯅꯦꯕ 800ꯇ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛ ꯈꯔ ꯌꯥꯎꯗꯕ ꯈꯔ ꯌꯥꯎꯔꯤꯕ ꯁꯤꯒꯨꯝꯕꯁꯦ ꯁꯤ ꯑꯦꯗꯤꯂꯦꯠ ꯀꯣꯄꯤꯁꯦ ꯁꯤꯒꯨꯝꯕꯗꯅ ꯂꯨꯄꯥ 900ꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦꯕ ꯑꯦꯗꯤꯂꯦꯠ ꯁꯤꯒꯤ ꯀꯣꯄꯤꯁꯤ ꯈꯛꯇꯅ 900 ꯑꯣꯏꯔꯤꯁꯦ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯂꯨꯄꯥ 800ꯇ ꯂꯣꯏꯅꯃꯛ ꯑꯣꯏꯔꯅꯤ ꯇꯥꯃꯣ ꯁꯤꯗ ꯂꯩꯔꯤꯕ ꯆꯄꯜꯁꯤꯡꯁꯦ ꯀꯣꯄꯤꯒꯤ ꯂꯩꯔꯤꯕ ꯆꯄꯜꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯨꯄꯥ 800ꯇ ꯑꯣꯏꯔꯅꯤ ꯑꯗꯨꯒ 800ꯒ 900ꯒ ꯑꯅꯝꯕꯅ ꯑꯣꯏꯔꯦ ꯇꯥꯃꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯗꯒ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯑꯦꯗꯤꯂꯦꯠ 22ꯒꯤ ꯀꯣꯄꯤꯁꯤꯡꯁꯦ ꯁꯤꯒꯗꯤ ꯂꯨꯄꯥ 900ꯗꯅꯦꯕ ꯇꯥꯃꯣ ꯁꯤ ꯂꯨꯄꯥ 900ꯗ ꯂꯣꯏ ꯂꯩꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯗꯒꯤ ꯈꯤꯇꯪ ꯃꯃꯜ ꯈꯤꯇꯪ ꯈꯦꯠꯅꯕꯗꯤ ꯌꯥꯎꯋꯦꯕ ꯇꯥꯃꯣ ꯍꯥꯏꯗꯤ 900 ꯄꯤꯕ ꯑꯗꯨꯃꯥꯏꯅ 1,000ꯗꯤ ꯑꯅꯝꯕ ꯌꯧꯔꯔꯣꯏ ꯇꯥꯃꯣ ꯁꯤꯁꯤꯡꯁꯦ ꯁꯤꯒꯤ ꯖꯤꯞꯄꯣ ꯃꯌꯥꯝꯁꯦ ꯇꯥꯃꯣ ꯍꯥꯏꯗꯤ ꯀꯂꯦꯛꯁꯟꯒꯤꯗꯃꯛ ꯊꯑꯣꯏꯒꯤ ꯌꯥꯝ ꯋꯥꯅ ꯀꯂꯦꯛꯁꯟ ꯇꯧꯔꯛꯏꯅꯦꯕ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯅꯕꯅ ꯃꯤꯅ ꯄꯥꯝꯅꯕꯒꯤꯀꯣ ꯍꯥꯏꯗꯤ ꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯥꯏꯜ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯍꯥꯞꯅꯔꯤꯗꯅ ꯖꯤꯞꯄꯣꯁꯦ ꯇꯥꯃꯣ ꯑꯗꯨꯒꯤꯗꯃꯛ ꯄꯣꯔꯛꯄꯅꯦ ꯖꯤꯞꯄꯣꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯤꯅꯔꯤꯕ ꯔꯦꯟꯖꯁꯤꯗꯗꯤ ꯄ꯭ꯔꯥꯏꯁ ꯂꯣꯏꯅ ꯇꯥꯔꯅꯦꯕ ꯇꯥꯃꯣ ꯑꯣꯟꯂꯥꯏꯟꯗ ꯄꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯗ ꯍꯦꯟꯅ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯇꯥꯔꯅꯤ ꯑꯗꯨꯝ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯦ ꯑꯅꯝꯕꯅ 300ꯗꯒꯤ ꯍꯧꯔꯒ 500 ꯐꯥꯎꯒꯤ ꯔꯦꯟꯖ ꯑꯣꯏꯗꯣꯏꯅꯦꯕ ꯇꯥꯃꯣ ꯖꯤꯞꯄꯣꯁꯦ ꯑꯗꯩ ꯁꯤꯒꯤ ꯁꯨꯝꯕ ꯍꯥꯏꯇꯥꯔꯦ JDꯒꯨꯝꯕ ꯁꯨꯝꯕ 300 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦꯕ 300 ꯑꯣꯏꯔꯛꯇꯣꯏꯅꯦ ꯑꯗꯒꯤ ꯖꯤꯞꯄꯣꯗ ꯅꯨꯡꯁꯤꯠꯇꯒꯨꯝꯕ ꯆꯠꯄꯗꯒꯨꯝꯕ ꯀꯩꯅꯣ ꯇꯧꯗꯅꯕ ꯖꯤꯞꯄꯣꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯇꯥꯃꯣ ꯑꯗꯩ ꯍꯤꯠ ꯑꯀꯟꯕ ꯁꯤꯒꯨꯝꯕ ꯀꯥꯁꯦ ꯗꯕꯜ ꯀꯩꯅꯣꯒ ꯀꯥꯞꯇꯣꯏꯅꯦ ꯐꯖꯕ ꯑꯗꯩ ꯁꯤꯁꯨ ꯗꯤꯖꯥꯏꯟ ꯑꯅꯧꯕ ꯑꯣꯏꯗꯣꯏꯅꯦ ꯇꯥꯃꯣ ꯖꯤꯞꯄꯣꯁꯦ ꯃꯩ ꯌꯥꯎꯕ ꯑꯝꯇ ꯌꯦꯡꯒꯦ
ꯁꯨꯃꯥꯏꯅ ꯀꯩ ꯌꯥꯎꯗꯣꯏꯅꯣ ꯇꯧ ꯁꯤꯁꯦ Okay. ꯃꯑꯣꯡ ꯌꯥꯝ ꯇꯥꯕꯅꯦꯕ ꯃꯥꯏ ꯗꯤꯖꯥꯏꯟꯁꯦ ꯍꯥꯞꯄꯒ ꯑꯃꯗ ꯃꯩ ꯆꯥꯎꯅ ꯂꯥꯛꯇꯣꯏꯅꯦꯕ ꯌꯥꯝꯅ ꯑꯗꯨꯝ ꯈꯟꯕ ꯁꯤꯒꯨꯝꯕꯁꯤꯅ ꯇꯧ ꯃꯩꯁꯦ ꯌꯥꯝ ꯀꯜꯂꯦꯕ ꯅꯨꯡꯁꯤꯠ ꯃꯔꯝꯗꯒꯨꯝꯕ ꯆꯠꯄꯁꯦ ꯃꯣꯏ ꯃꯩ ꯌꯥꯝ ꯀꯟꯕ ꯀꯅꯒ ꯂꯥꯛꯇꯣꯏꯁꯤ ꯇꯧ ꯁꯤꯒꯥꯁꯦ ꯂꯨꯄꯥ 100 ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦ ꯇꯧ ꯁꯤꯒꯤ ꯖꯤꯄꯣꯁꯤꯗ ꯂꯩꯁꯤꯡꯁꯦ ꯁꯤ ꯑꯅꯝꯕ ꯂꯨꯄꯥ 100 ꯂꯨꯄꯥ 500 ꯄꯤꯕ ꯖꯤꯄꯣꯁꯤ ꯀꯥꯏꯅ ꯌꯥꯎꯗꯣꯏꯅꯣ ꯁꯤꯒ ꯍꯥꯡꯗꯣꯛꯄꯒ ꯕꯤꯠ ꯌꯥꯝ ꯂꯩꯕꯗꯣ ꯚꯥꯏꯞ ꯑꯃ ꯂꯩꯕꯗꯣ ꯃꯈꯣꯟꯒꯥꯁꯦ ꯁꯨꯃꯥꯏꯅ ꯃꯩ ꯀꯜꯂꯦ ꯁꯤꯁꯦ ꯑꯔꯣꯏꯕꯤꯗ ꯃꯥꯗꯤ ꯅꯨꯡꯁꯤꯠꯇ ꯆꯠꯂꯁꯨ ꯒꯥꯔꯤ ꯃꯆꯥ ꯀꯩꯀꯩ ꯊꯧꯅ ꯒꯥꯔꯤ ꯇꯧꯔꯁꯨ ꯀꯩꯝꯇ ꯃꯨꯠꯂꯔꯣꯏꯗꯣ ꯇꯥꯕꯗꯒꯗꯤ ꯃꯈꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯦꯕ ꯑꯇꯣꯞꯄꯁꯤꯡꯁꯤ ꯇꯥꯃꯣ ꯑꯗꯨꯝ ꯐꯖꯕꯗꯤ ꯂꯣꯏ ꯐꯖꯔꯅꯤ ꯇꯥꯃꯣ ꯖꯤꯄꯣꯁꯤꯗꯤ ꯌꯨꯅꯤꯛ ꯑꯗꯨꯝ ꯑꯣꯏꯔꯅꯦꯕ ꯁꯤꯁꯨ ꯂꯨꯄꯥ 100ꯗ ꯑꯣꯏꯗꯣꯏꯅꯦꯕ ꯇꯥꯃꯣ ꯖꯤꯄꯣ ꯔꯤꯐꯤꯜꯗꯤ ꯇꯧꯕ꯭ꯔꯣ ꯖꯤꯄꯣ ꯔꯤꯐꯤꯜꯁꯨ ꯇꯧꯋꯦ ꯇꯥꯃꯣ ꯁꯤꯒ ꯂꯩꯗꯣ ꯑꯗꯩ ꯒ꯭ꯔꯦꯅꯦꯠꯀꯤꯒ ꯂꯩ ꯁꯤꯒꯨꯝꯕ ꯁꯤꯒꯥꯁꯦ ꯐꯖꯔꯦ ꯇꯥꯃꯣ ꯖꯤꯄꯣ ꯁꯤꯅ 400 ꯇꯥꯃꯣ ꯃꯁꯥꯒꯤ ꯁꯤꯁꯤꯅ 400 ꯂꯩ ꯑꯗꯨꯝ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯊꯥꯁꯨ ꯊꯥꯔꯕꯅꯦ ꯇꯥꯃꯣ ꯀꯩꯅꯣ ꯃꯁꯥꯃꯛꯇ ꯂꯣꯏꯅꯃꯛ ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯊꯥꯗꯣꯛꯑ ꯊꯝꯕꯅꯦꯕ ꯉꯥꯎꯅꯗꯅꯕꯅ ꯃꯑꯣꯡ ꯇꯥꯔꯦ ꯁꯤꯒꯥꯁꯦ ꯁꯤ ꯌꯥꯝ ꯗꯤꯖꯥꯏꯟ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯅ ꯂꯩꯁꯤ ꯇꯥꯃꯣ ꯁꯤꯁꯨ 300 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩ ꯇꯥꯃꯣ ꯁꯤꯒꯤ ꯂꯩꯁꯤꯅ ꯁꯤꯅ 350ꯗ ꯑꯣꯐꯔ ꯂꯩꯗꯣꯏꯕ ꯇꯥꯃꯣ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯤꯁꯦ ꯑꯗꯨꯝ ꯀꯤ ꯆꯦꯟ ꯑꯣꯏꯕꯁꯨ ꯌꯥꯔꯦ ꯇꯥꯃꯣ ꯁꯤꯁꯤꯃꯗꯤꯀꯣ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯆꯥꯎꯋꯦ ꯘꯥꯔꯤꯁꯨ ꯌꯥꯎꯗꯣꯏ ꯇꯥꯃꯣ ꯁꯤꯅ ꯘꯥꯔꯤꯁꯨ ꯌꯥꯎꯔꯦ ꯖꯤꯞꯄꯣꯁꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯁꯤ ꯃꯩꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯩ ꯂꯩꯈꯠ ꯂꯩꯇꯁꯨ ꯌꯥꯏꯀꯣ ꯇꯥꯃꯣ ꯁꯤꯁꯦ ꯑꯗꯨ ꯃꯩꯁꯦ ꯄꯤꯛꯊꯍꯟꯒꯦ ꯆꯥꯎꯍꯟꯒꯦ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯈꯛꯇꯪ ꯆꯝꯕꯒꯤ ꯈꯤꯇꯪ ꯑꯣꯏꯗꯣꯏꯕ ꯁꯤꯒꯔꯦꯠ ꯈꯛꯇꯪꯒꯤ ꯑꯣꯏꯗꯣꯏꯕ ꯁꯨꯃꯥꯏꯅ ꯈꯛꯇꯪ ꯃꯥꯏ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏ ꯐꯖꯕ ꯑꯗꯨ ꯆꯥꯔꯖꯦꯕꯜ ꯑꯣꯏꯗꯣꯏꯅ ꯇꯥꯃꯣ ꯃꯥꯗꯤ ꯀꯩꯅꯣ ꯍꯥꯞꯄꯤ ꯅꯠꯇꯦꯀꯣ ꯒ꯭ꯌꯥꯁ ꯔꯤꯐꯤꯜ ꯅꯠꯇꯦꯕ ꯃꯥꯅ ꯑꯃꯨꯛ ꯆꯥꯔꯖꯦꯕꯜ ꯑꯣꯏꯗꯣꯏꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤꯅꯦꯕ ꯀꯥꯔ ꯂꯥꯏꯇꯔꯒꯤ ꯇꯥꯏꯞꯇ ꯇꯥꯃꯣ ꯁꯤꯁꯨ ꯀꯤꯆꯦꯟꯒꯤ ꯃꯑꯣꯡ ꯑꯣꯏꯕ ꯁꯤꯁꯨ ꯐꯖꯩ BMW ꯁꯤꯁꯦ ꯁꯤꯒꯔꯦꯠ ꯀꯦꯁ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯔꯦꯠ ꯀꯦꯁꯁꯦ ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯁꯤꯅ ꯂꯥꯏꯇꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯤꯗ ꯁꯤꯒꯔꯦꯠ ꯍꯥꯞꯄꯒꯤꯗꯣ ꯁꯤꯒꯔꯦꯠꯁꯦ ꯀꯌꯥꯃꯨꯛ ꯆꯜꯂꯦ ꯁꯤꯒꯔꯦꯠꯁꯦ 6-7ꯃꯨꯛ ꯆꯜꯂꯦ ꯌꯥꯝ ꯍꯦꯟꯅꯗꯤ ꯆꯥꯎꯕꯗꯤ ꯅꯠꯇꯕꯅꯤꯅꯀꯣ 6-7ꯃꯨꯛꯇꯤ ꯆꯜꯂꯦ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯤꯁꯀꯤꯒꯤ ꯕꯣꯇꯜ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯦ ꯑꯁꯤꯁꯨ ꯂꯩ ꯌꯥꯝꯅ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯖꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯞꯁꯨ ꯌꯥꯎꯖꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯔꯁꯨ ꯌꯥꯎꯖꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤ ꯁꯥꯏꯖꯁꯦ ꯈꯤꯇꯪ ꯄꯤꯛꯊꯕꯁꯤꯅ ꯑꯃꯨꯛ ꯕ꯭ꯂꯦꯛ ꯂꯦꯕꯦꯜ ꯖꯣꯅꯤ ꯋꯥꯀꯔꯒꯤ ꯕ꯭ꯂꯦꯛ ꯂꯦꯕꯦꯜ ꯀꯣ ꯑꯗꯣ ꯁ꯭ꯄꯨꯟꯒ ꯐꯣꯔꯀꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯛꯑꯦ ꯁꯤꯒꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯒꯦꯁꯨ ꯌꯥꯔꯦ ꯒꯤꯐꯇꯤꯡ ꯄꯔꯄꯁꯀꯤ ꯑꯣꯏꯅ ꯇꯧꯒꯦꯁꯨ ꯌꯥꯔꯦ ꯑꯗꯣ ꯁꯤꯗꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯇꯜ ꯌꯥꯎꯔꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯕꯣꯡ ꯑꯃꯒ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯒꯤꯐꯇꯤꯡꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯖꯦꯟꯇꯜꯃꯦꯟ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ 700 800 900 1000 ꯑꯗꯨꯒꯤ ꯔꯦꯠꯇꯅꯤ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯁꯤꯡꯒꯜ ꯄꯤꯁ ꯑꯣꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ 500 ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯥꯔꯂꯤ ꯗꯦꯚꯤꯗꯁꯟꯒꯤ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯅ ꯑꯃꯨꯛ 400 ꯑꯗꯨꯅ 400 500 ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯤꯁ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯂꯦꯗꯔ ꯁ꯭ꯇ꯭ꯔꯦꯞ ꯌꯥꯎꯕꯀꯣ ꯁꯤꯁꯤꯅ 1000 ꯔꯨꯄꯤꯁ ꯂꯥꯛꯑꯦ ꯁꯤꯃꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥ ꯑꯁꯤ ꯌꯥꯝ ꯍꯣꯡꯅ ꯂꯩꯀꯣ ꯁꯤ ꯑꯜꯇ꯭ꯔꯥ HD DV ꯀꯦꯃꯦꯔꯥꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯋꯥꯇꯔ ꯔꯦꯖꯤꯁꯇꯦꯟꯁꯨ ꯑꯣꯏꯔꯦ ꯃꯥꯒꯤ 30 ꯃꯤꯇꯔꯒꯤ 16 ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯑꯣꯏꯔꯦ 4Kꯁꯨ ꯀꯥꯞꯄ ꯌꯥꯏ ꯍꯥꯏꯀꯣ ꯑꯗꯨꯒ ꯋꯥꯏꯐꯥꯏ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯥꯏ ꯚ꯭ꯌꯨꯋꯤꯡ ꯑꯦꯡꯒꯜꯁꯦ 170 ꯑꯦꯡꯒꯜ ꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯦ 1200 ꯔꯨꯄꯤꯁ ꯈꯛꯇꯅꯤ ꯀꯣ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅꯗꯤ ꯌꯥꯔꯔꯣꯏ ꯀꯩꯒꯤꯅꯣꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯖꯦꯅꯨꯏꯟ ꯑꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯤꯒꯤꯅꯔꯁꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯒꯤꯅꯔꯁꯀꯤ ꯃꯌꯥꯝ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯅ ꯍꯣꯕꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯌꯥꯏ ꯁꯤꯒꯤꯁꯦ ꯀꯣ ꯍꯦꯜꯃꯦꯠꯇꯒ ꯎꯞꯁꯜꯂꯒ ꯈꯣꯠꯂꯒ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ POV ꯍꯥꯏꯇꯥꯔꯦꯀꯣ
ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯣꯕꯤꯒꯤ ꯀꯩ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯃꯥꯒꯤ ꯑꯦꯛꯁꯦꯁꯔꯤꯁ ꯀꯩꯀꯩ ꯑꯗꯨꯝ ꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯒꯤꯁꯦ 1200 ꯈꯛꯇꯅꯤ ꯀꯣ ꯑꯗꯨꯝ ꯂꯩꯁꯟꯕꯤꯕ ꯌꯥꯏ ꯑꯗꯨꯝ ꯑꯩ ꯍꯥꯏꯐꯦꯠ ꯃꯁꯥ ꯑꯃ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯦꯠꯁ ꯀꯩꯀꯩ ꯁꯤ ꯂꯣꯏ ꯌꯥꯎꯔꯛꯇꯣꯏꯁꯦ ꯇꯁꯦ 4K Wi-Fi ꯀꯣ ꯑꯗꯣ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯁꯦ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗꯕ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯒꯤꯅ ꯐꯥꯔꯁ ꯇꯥꯏꯝ ꯌꯨꯖꯔ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯩꯁꯜꯂꯒ ꯑꯗꯨꯝ ꯃꯥꯒꯤ ꯌꯦꯡꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯗ꯭ꯔꯣꯟꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯗ꯭ꯔꯣꯟꯁꯦ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯇꯣꯏ ꯗ꯭ꯔꯣꯟꯅꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯅꯠꯇꯦ ꯌꯥꯝꯅ ꯍꯥꯏ ꯑꯦꯟ ꯗ꯭ꯔꯣꯟ ꯅꯠꯇꯦꯀꯣ ꯁꯤꯒꯤꯁꯦ 1700 ꯈꯛꯇꯅꯤ ꯀꯦꯃꯦꯔꯥ ꯑꯅꯤ ꯌꯥꯎꯔꯦ ꯃꯥꯒꯤꯁꯦꯀꯣ ꯁꯤꯒꯤꯁꯦ ꯁꯤꯗ ꯑꯃꯒ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯈꯥꯗ ꯑꯃꯒ ꯌꯥꯎꯔꯦ ꯀꯣ ꯁꯤꯗ ꯑꯃꯒ ꯌꯥꯎꯔꯦ ꯑꯗꯣ ꯃꯥꯒꯤ ꯁꯤꯁꯤꯅ ꯀꯟꯇ꯭ꯔꯣꯂꯔꯅꯤ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯆꯥꯔꯖꯤꯡ ꯀꯩꯀꯩ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯛꯁꯦꯁꯔꯤꯁ ꯃꯌꯥꯝ ꯀꯣ ꯐꯦꯟꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯒꯥꯔꯗ ꯃꯌꯥꯝ ꯀꯩꯀꯩ ꯑꯗꯨꯒ ꯄ꯭ꯔꯣꯄꯦꯂꯔ ꯑꯦꯛꯁꯇ꯭ꯔꯥ ꯀꯩꯀꯩ ꯂꯣꯏ ꯍꯥꯞꯄꯦ ꯁꯤꯗꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯑꯃꯨꯛ 1700 ꯈꯛꯇꯅꯤ ꯁꯤꯒꯤ ꯑꯦꯄꯜꯒꯤ ꯏꯌꯥꯔꯄꯣꯠ 2ꯗꯨꯅꯦꯕꯀꯣ ꯃꯥꯏ ꯀꯣꯄꯤꯗꯨꯅꯦ ꯑꯦꯄꯜꯒꯤ ꯏꯌꯥꯔꯄꯣꯠ 2 ꯀꯣꯄꯤꯗꯨꯅꯦ ꯑꯗꯩ ANC ꯒ ꯌꯥꯎꯕꯗꯨꯗ ꯑꯦꯛꯇꯤꯞ ꯅꯣꯏꯁ ꯀꯦꯟꯁꯦꯂꯦꯁꯟꯒ ꯌꯥꯎꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯩ ꯑꯇꯣꯞꯄꯗ ꯁꯤ ꯃꯃꯜ ꯌꯥꯝ ꯇꯥꯡ ꯌꯣꯟꯅꯩ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯣꯐꯔꯗ ꯂꯩꯕꯗ ꯂꯨꯄꯥ 900 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩꯗꯣꯏꯅꯤ ꯃꯥꯏꯁꯦ ꯑꯗꯨꯝ ꯕꯦꯇ꯭ꯔꯤꯁꯦ 2 ꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯕꯦꯀअꯞ ꯆꯠꯂꯦꯕ ꯑꯗꯨ ꯃꯥꯏ ꯇꯥꯕ ꯈꯣꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯕꯦꯁꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯇꯥꯃꯣ ꯀꯩꯅꯣ ꯁ꯭ꯃꯥꯔꯠ ꯋꯥꯆ 9 ꯁꯦꯔꯤꯁ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ 9 ꯁꯦꯔꯤꯁꯁꯤ ꯇꯥꯃꯣ 9 ꯁꯦꯔꯤꯁ ꯑꯜꯇ꯭ꯔꯥ 8 ꯃꯦꯛꯁ ꯁꯦꯔꯤꯁꯁꯦ ꯁꯤ ꯂꯣꯏꯅꯃꯛ ꯂꯩꯗꯣꯏꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏꯗ 9 ꯁꯦꯔꯤꯁꯀꯤ ꯃꯥꯏꯁꯤꯗ ꯑꯝꯇꯪ ꯀꯣꯚꯔ ꯑꯃ ꯐꯥꯊꯣꯛꯑꯒ ꯇꯥꯃꯣ ꯁ꯭ꯇ꯭ꯔꯦꯞꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯁ꯭ꯇ꯭ꯔꯦꯞꯁꯨ ꯌꯥꯎꯔꯛꯀꯅꯤꯕ ꯇꯥꯃꯣ ꯁꯤꯁꯨ ꯑꯣꯐꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯗ ꯇꯥꯃꯣ ꯋꯦꯌꯔꯂꯦꯁ ꯆꯥꯔꯖꯔ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯑꯣꯐꯔꯗ ꯂꯩꯗꯣꯏꯅꯤ ꯇꯥꯃꯣ ꯁꯤꯁꯦ 2,500ꯒ ꯌꯣꯟꯅꯩ ꯇꯥꯃꯣ ꯃꯤꯉꯣꯟꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯨꯄꯥ 1,100 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩꯗꯣꯏꯅꯤ ꯇꯥꯃꯣ ꯑꯗꯨꯒ ꯁꯤꯁꯤꯅ 9 ꯁꯦꯔꯤꯁ 9 ꯁꯦꯔꯤꯁꯁꯤꯗꯤ 1,500 ꯂꯩꯕ ꯄꯣꯠ 1,900ꯗ ꯑꯣꯐꯔ ꯂꯩꯗꯣꯏꯕ ꯇꯥꯃꯣ ꯁꯤꯁꯤꯅ ꯃꯥꯏ ꯄ꯭ꯔꯥꯏꯁ ꯀꯩꯀꯩꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯠꯆꯔ ꯊꯝꯕꯅꯦꯕ ꯊꯦꯠꯇꯕ ꯑꯃ ꯌꯥꯎꯋꯦ ꯁꯤꯗ 1,900ꯗ ꯑꯣꯐꯔ ꯂꯩꯗꯣꯏꯕ 9 ꯁꯦꯔꯤꯁꯁꯦ ꯐꯖꯔꯅꯤ ꯇꯥꯃꯣ ꯁꯤꯅ ꯑꯗꯨꯒ T800 ꯑꯜꯇ꯭ꯔꯥꯁꯦ ꯁꯤꯅ 500ꯗ ꯑꯣꯐꯔ ꯑꯅꯝꯕꯅ ꯁ꯭ꯋꯥꯏꯁꯤꯗꯤ ꯃꯃꯜ ꯈꯔ ꯍꯣꯡꯊꯔꯅꯤꯕ ꯇꯥꯃꯣ ꯑꯗꯩ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯂꯣꯏꯅꯃꯛ ꯑꯅꯝꯕꯅꯗꯤ ꯁꯨꯔꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯃꯃꯜꯁꯤꯅ ꯄ꯭ꯔꯥꯏꯁ ꯈꯤꯇꯪ ꯅꯦꯝꯅ ꯂꯥꯛꯑꯅꯤ ꯇꯥꯃꯣ 500 ꯑꯗꯩ 9 ꯁꯦꯔꯤꯁ 8 ꯑꯜꯇ꯭ꯔꯥ ꯃꯦꯛꯁꯀꯨꯝꯕ ꯉꯥꯛꯇꯅꯦꯕ ꯇꯥꯃꯣ ꯄ꯭ꯔꯥꯏꯁ ꯈꯤꯇꯪ ꯈꯦꯠꯅꯔꯅꯤ ꯇꯥꯃꯣ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯁꯤꯁꯨ ꯐꯖꯩ ꯇꯥꯃꯣ ꯅꯨꯄꯤꯒꯤꯅꯦꯕ ꯁꯤꯅ 8th ꯖꯦꯅꯦꯔꯦꯁꯟ ꯐꯣꯁꯤꯜꯒꯤꯅꯦꯕ ꯃꯥꯏꯁꯨ ꯀꯩꯅꯣꯁꯦ ꯌꯥꯝ ꯂꯨꯛꯁꯦ ꯌꯥꯝ ꯅꯥꯜꯂꯦꯕ ꯃꯌꯥꯝꯅ ꯄꯥꯝꯅꯩꯌꯦꯕ ꯑꯗꯣ ꯃꯥꯏꯁꯨ ꯑꯣꯐꯔ ꯂꯩ ꯇꯥꯃꯣ ꯃꯥꯏꯁꯨ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩꯗꯣꯏꯅꯤ ꯇꯥꯃꯣ ꯃꯥꯏꯁꯨ ꯁꯤꯒꯤ ꯖꯦꯟ 14ꯁꯤ ꯅꯨꯄꯥꯒꯤꯅꯦꯕ ꯇꯥꯃꯣ ꯃꯥꯅ ꯑꯃꯨꯛ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯈꯔ ꯍꯦꯟꯕ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯨ ꯃꯥꯅ ꯈꯤꯇꯪ ꯍꯦꯜꯂꯦ ꯇꯥꯃꯣ ꯃꯥꯏ ꯂꯨꯛꯁꯦ ꯌꯦꯡꯉꯣ ꯇꯥꯃꯣ ꯑꯔꯣꯏꯕ ꯐꯖ ꯀꯥꯏ ꯅꯥꯟꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯅ ꯂꯨꯄꯥ 2,200ꯗ ꯁꯤ ꯑꯜꯇ꯭ꯔꯥ 8 ꯃꯦꯛꯁꯅꯤ ꯑꯜꯇ꯭ꯔꯥ 8 ꯃꯦꯛꯁꯁꯦ ꯂꯨꯄꯥ 1,900ꯗ ꯑꯣꯐꯔ ꯂꯩꯔꯅꯤ ꯁꯤꯁꯨ ꯑꯜꯇ꯭ꯔꯥ 8 ꯃꯦꯛꯁꯅꯤ ꯁꯤꯁꯨ 1,900ꯗ ꯑꯣꯐꯔ ꯑꯣꯏꯔꯅꯤ ꯁꯤꯁꯤꯅ ꯀꯣꯝꯕꯣ ꯑꯣꯏꯗꯣꯏꯅꯦꯕ ꯇꯥꯃꯣ ꯑꯜꯇ꯭ꯔꯥ 8 ꯃꯦꯛꯁꯀꯤ ꯀꯣꯝꯕꯣꯅꯤ ꯃꯥꯏ ꯀꯣꯝꯕꯣꯁꯤꯗꯅ ꯃꯥꯏ ꯃꯔꯤꯁꯦ 7 ꯂꯥꯛꯇꯣꯏꯕ 1 2 3 4 5 6 ꯃꯔꯤꯁꯦ ꯃꯈꯟ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯁꯤꯜꯂ ꯁꯤ ꯌꯥꯔꯦ ꯇꯥꯃꯣ ꯁꯤꯗꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯂꯩꯕ ꯍꯧꯖꯤꯛꯁꯦ ꯂꯨꯄꯥ 1,100 ꯈꯛꯇꯪꯗ ꯁꯤ ꯃꯔꯤ 8 ꯌꯥꯎꯕꯁꯦ ꯂꯨꯄꯥ 1,100 ꯈꯛꯇꯪꯗ ꯑꯣꯏꯗꯣꯏꯅꯦ ꯇꯥꯃꯣ ꯃꯁꯤꯒꯤ AP ꯒꯤ ꯀꯩꯅꯣꯁꯦ ꯘꯥꯔꯤꯁꯦ ꯁꯤꯁꯨ ꯃꯤꯅ ꯌꯥꯝ ꯄꯥꯝꯅꯩꯌꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯗ ꯑꯩꯈꯣꯏ ꯄꯣꯔꯛꯏꯅꯦꯕ ꯁꯤ ꯑꯇꯣꯞꯄꯗꯒꯗꯤ 2,500ꯒ ꯂꯩꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯨꯄꯥ 1,500 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩꯗꯣꯏꯅꯦ ꯇꯥꯃꯣ ꯁꯤꯒꯤ AP ꯁꯨꯝꯕ ꯂꯩꯁꯦ 1,500 ꯈꯛꯇꯪꯗ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯨꯝꯕ G-Shockꯀꯤ ꯑꯆꯧꯕꯁꯦ G-Shock ꯑꯆꯧꯕ ꯚꯤꯟꯇꯦꯖ ꯑꯆꯧꯕꯁꯤꯅ ꯂꯨꯄా 1,900ꯗ ꯑꯣꯐꯔ ꯂꯩꯔꯦ ꯃꯆꯥꯒ ꯑꯆꯧꯕ ꯇꯥꯃꯣ ꯑꯩꯈꯣꯏ ꯁꯤꯗꯤ ꯂꯣꯏ ꯃꯃꯜ ꯃꯥꯟꯅꯍꯜꯂꯤꯀꯣ ꯑꯗꯩ ꯃꯆꯥꯁꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩꯗꯣꯏꯅꯤ ꯑꯆꯧꯕꯁꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒꯤ AP ꯁꯤꯅ 1,900 ꯈꯛꯇꯪꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯒꯣꯜꯁꯤꯗ ꯑꯁꯪꯕꯒ ꯑꯣꯏꯅ ꯀꯂꯔꯁꯦ ꯁꯦꯠ ꯀꯥꯏ ꯇꯥꯡꯉꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯔꯇꯤꯌꯥꯔꯒꯤꯁꯦ ꯇꯥꯃꯣ ꯍꯥꯟꯅ ꯂꯨꯄꯥ 3,300ꯒ ꯂꯩꯔꯝꯕ ꯄꯣꯠꯁꯦ ꯁꯤ ꯍꯧꯖꯤꯛ ꯂꯨꯄꯥ 2,200ꯗ ꯑꯣꯐꯔ ꯂꯩꯗꯣꯏꯅꯤ ꯇꯥꯃꯣ ꯃꯥꯏ ꯑꯣꯇꯣꯃꯦꯇꯤꯛ ꯃꯣꯗꯦꯜꯅꯦꯕ ꯆꯕꯤ ꯊꯥꯕꯤꯒ ꯍꯥꯏꯅꯕꯗꯤ ꯊꯥꯏꯅ ꯑꯍꯟꯁꯤꯡ ꯆꯕꯤꯁꯨ ꯊꯥꯕ ꯌꯥꯏ ꯑꯣꯇꯣꯃꯦꯇꯤꯛꯁꯨ ꯑꯣꯏꯕ ꯌꯥꯏꯕ ꯑꯗꯨꯝ ꯈꯨꯠꯇ ꯁꯤꯔꯤꯒꯩ ꯑꯗꯨꯝ ꯂꯦꯡꯉꯤꯒꯩ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯆꯠꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯂꯦꯡꯉꯨꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯆꯠꯇꯣꯏꯅꯦꯕ ꯆꯠꯂꯝꯗ꯭ꯔꯦ ꯍꯥꯏꯔꯁꯨꯀꯣ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯆꯠꯂꯛꯇꯣꯏꯅꯦꯕ ꯁꯤꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯂꯦꯞꯈꯤꯗꯣꯏꯕ
ꯑꯗꯨꯒ ꯁꯤꯕꯒ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛ ꯅꯍꯥꯁꯤꯡ ꯌꯥꯝ ꯄꯥꯝꯅꯔꯤꯁꯦ ꯑꯥꯏꯁꯀꯤ ꯒꯥꯔꯤꯁꯦ ꯑꯥꯏꯁ ꯇꯦꯁ ꯇꯧꯕꯒꯤ ꯒꯥꯔꯤꯁꯦ ꯗꯥꯏꯃꯟ ꯇꯤꯟꯕꯤ ꯔꯣꯂꯦꯛꯁꯀꯤꯗ ꯁꯤꯒꯨꯝꯕ ꯀꯣꯄꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯅꯩ ꯇꯥꯃꯣ ꯁꯤꯒꯨꯝꯕꯁꯦ ꯂꯨꯄꯥ 1,500,000 ꯈꯛꯇꯪꯗ ꯑꯣꯏꯗꯣꯏꯅꯤ ꯇꯥꯃꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯔꯣꯂꯦꯛꯁꯀꯤ ꯁꯤꯝꯕꯣꯜꯁꯦ ꯁꯤꯒꯨꯝꯕ ꯎꯪꯕ ꯌꯥꯕꯁꯦ ꯁꯤꯁꯤꯅ ꯂꯨꯄꯥ 1,000,000ꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯎꯪꯕ ꯌꯥꯗꯣꯏꯅꯦꯕ ꯁꯤꯁꯤꯅ ꯂꯨꯄꯥ 1,900,000 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩꯗꯣꯏꯅꯦ ꯇꯥꯃꯣ ꯁꯤꯒꯤ ꯑꯣꯃꯦꯒꯥꯒꯤꯁꯤꯅ ꯃꯥꯗꯤ ꯄꯨꯔꯥ ꯆꯩꯅꯥ ꯖꯄꯥꯟꯒꯤ ꯄꯣꯠꯅꯦꯕ ꯇꯥꯃꯣ ꯃꯥꯒꯤ ꯀꯂꯔ ꯀꯣꯛꯊꯕ ꯈꯣꯠꯇꯕ ꯀꯩꯝ ꯂꯩꯔꯔꯣꯏ ꯃꯉꯣꯟꯗ ꯋꯥꯔꯦꯟꯇꯤꯁꯨ ꯂꯥꯛꯀꯅꯤ ꯇꯥꯃꯣ ꯁꯤꯁꯤꯅ ꯃꯥ ꯄ꯭ꯔꯥꯏꯁ ꯈꯔ ꯍꯦꯜꯂꯦ ꯃꯥꯅ 3,500ꯒꯤ ꯔꯦꯟꯖꯇ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯏꯗꯤꯐꯤꯁꯀꯤꯁꯤ ꯇꯥꯃꯣ ꯏꯗꯤꯐꯤꯁꯀꯤ ꯍꯥꯟꯅ ꯂꯨꯄꯥ 2,400-1,900 ꯂꯩꯔꯝꯕ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯁꯤꯁꯤꯅ ꯍꯧꯖꯤꯛ ꯂꯨꯄꯥ 2,200-1,000ꯗ ꯑꯣꯐꯔ ꯂꯥꯛꯇꯣꯏꯕ ꯇꯥꯃꯣ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯇꯦꯛ ꯐꯤꯂꯤꯞꯀꯤꯁꯤꯅ ꯂꯨꯄꯥ 1,150,000ꯗ ꯃꯥꯏ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯗꯣꯏꯅ ꯒꯥꯔꯤꯗꯤ ꯇꯥꯃꯣ ꯃꯈꯜꯁꯦ ꯑꯔꯣꯏꯕ ꯌꯥꯝꯃꯦꯕ ꯃꯈꯥꯗꯁꯨ ꯃꯌꯥꯝ ꯄꯨꯊꯣꯛꯇꯕ ꯂꯩꯔꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯎꯠꯂ ꯂꯩꯔꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤꯕ ꯇꯥꯃꯣ ꯁꯤꯒꯨꯝꯕ DW ꯒꯥꯁꯦ ꯇꯥꯃꯣ ꯅꯨꯄꯤꯒꯤ ꯌꯥꯝ ꯄꯥꯝꯅꯕ ꯒꯥꯔꯤ DW ꯒꯥꯁꯦ ꯁꯤꯒꯥꯁꯦ ꯂꯨꯄꯥ 1,000,000 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩꯗꯣꯏꯅꯦ ꯇꯥꯃꯣ DW ꯒꯥꯁꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯐꯔ ꯌꯥꯝ ꯆꯥꯎꯅ ꯂꯩꯁꯤ ꯇꯥꯃꯣ ꯇꯤ ꯁꯥꯔꯠꯁꯦ ꯕ꯭ꯂꯦꯛ ꯁ꯭ꯀ꯭ꯋꯥꯠꯀꯤ ꯏꯁꯦꯟꯁꯤꯌꯦꯜꯒꯤ ꯑꯗꯒꯤ ꯄꯨꯜ ꯑꯦꯟ ꯕꯤꯌꯔꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯇꯤ ꯁꯥꯔꯠ ꯃꯌꯥꯝ ꯂꯩꯌꯦꯕ ꯇꯥꯃꯣ ꯃꯅꯤꯡꯒꯁꯦ ꯄ꯭ꯔꯤꯟ ꯆꯥꯎꯅ ꯇꯧꯕꯁꯦ ꯕꯣꯕ ꯃꯥꯔꯂꯤ ꯈꯔ ꯅꯥꯜꯂꯦꯕ ꯐꯤꯒ ꯊꯥ ꯂꯥꯎꯕꯅꯦ ꯈꯨꯊꯥ ꯊꯥꯕꯅꯤ ꯁꯤ ꯐꯤꯒꯥꯁꯦ ꯑꯗꯨ ꯁꯤꯁꯤꯡꯁꯦ ꯇꯥꯃꯣ ꯂꯨꯄꯥ 250,000ꯅꯦꯕꯀꯣ ꯂꯨꯄꯥ 250,000ꯁꯦ ꯀꯩꯒꯨꯝꯕ 2 ꯂꯩꯕꯤ ꯇꯥꯔꯒ ꯁꯤꯒꯤ ꯌꯥꯔꯤꯕꯁꯤꯗ 2 ꯈꯟꯕꯤ ꯇꯥꯔꯗꯤ ꯂꯨꯄꯥ 300-300 ꯂꯥꯛꯇꯣꯏꯅꯤ ꯃꯥꯒꯤ ꯑꯣꯐꯔꯁꯦ ꯑꯅꯤ ꯗ꯭ꯔꯣꯞ ꯁꯣꯜꯖꯔ ꯑꯣꯏꯗꯣꯏꯅꯤ ꯇꯥꯃꯣ ꯅꯍꯥꯁꯤꯡꯒꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯄꯥꯝꯅꯕꯤ ꯑꯣꯏꯗꯣꯏꯅꯤ ꯃꯥꯒꯤ ꯄ꯭ꯔꯤꯟꯗꯤ ꯂꯣꯏ ꯐꯖꯩ ꯇꯥꯃꯣ ꯁꯤ ꯕꯦꯂꯦꯟꯁꯤꯒꯥꯒ ꯂꯥꯛꯏꯁꯦ ꯁꯤꯒ ꯅꯥꯜꯂꯦꯕ ꯀꯂꯔꯗꯩ ꯀꯔꯤꯗꯒꯤ ꯂꯣꯏ ꯇꯤ ꯁꯥꯔꯠꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯇꯥꯃꯣ ꯃꯥꯒꯤ ꯂꯨꯐꯤ ꯀꯩꯀꯩ ꯂꯥꯛꯏꯕ ꯃꯥꯒꯤ ꯄ꯭ꯔꯤꯟ ꯃꯅꯤꯡꯒꯤ ꯄ꯭ꯔꯤꯟꯗꯒ ꯂꯥꯛꯏ ꯇꯥꯃꯣ ꯇꯤ ꯁꯥꯔꯠꯇꯤ ꯂꯣꯏꯅ ꯑꯗꯨꯝ ꯐꯖꯔꯅꯤꯕ ꯏꯁꯦꯟꯁꯤꯌꯦꯜꯒꯤ 1977ꯒꯥꯁꯦ ꯁꯨꯃꯥꯏꯅꯒ ꯂꯥꯛꯏꯁꯤꯗ ꯕ꯭ꯂꯦꯛ ꯁ꯭ꯀ꯭ꯋꯥꯠꯀꯤ ꯀꯩꯅꯣ ꯃꯣꯏ ꯐꯤꯁꯨ ꯊꯥꯔꯅꯤꯕ ꯐꯤꯁꯨ ꯈꯨꯐꯗꯤ ꯐꯗꯣꯏꯅꯤ ꯇꯥꯃꯣ ꯃꯣꯏꯁꯦ ꯃꯅꯤꯡꯒꯤ ꯄ꯭ꯔꯤꯟꯒꯁꯦ ꯅꯥꯜꯂꯦꯕ ꯄ꯭ꯔꯤꯟ ꯑꯗꯨꯝ ꯑꯊꯤꯕ ꯄ꯭ꯔꯤꯟꯗꯤ ꯄꯥꯛ ꯌꯥꯎꯗ꯭ꯔꯦ ꯇꯥꯃꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯁꯤꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯑꯊꯤꯕ ꯄ꯭ꯔꯤꯟꯗꯤ ꯀꯩꯁꯨꯝ ꯌꯥꯎꯗ꯭ꯔꯦꯗ ꯂꯣꯏꯅꯃꯛ ꯐꯖꯔꯦ ꯃꯥꯒꯤ ꯀꯂꯔ ꯌꯨꯅꯤꯛꯀꯤ ꯄꯨꯂꯞ ꯑꯣꯏꯔꯦꯕ ꯁꯤꯗꯒ ꯂꯥꯛꯏ ꯄꯨꯜ ꯑꯦꯟ ꯕꯤꯌꯔꯒꯤ ꯑꯗꯒꯤ ꯕ꯭ꯂꯦꯛ ꯁ꯭ꯀ꯭ꯋꯥꯠꯀꯤ ꯂꯥꯏꯅ ꯑꯗꯣ ꯇꯥꯃꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯁꯦ ꯁꯤꯁꯤꯅ ꯆꯩꯅꯥꯒꯤ ꯀꯇꯟ ꯂꯩꯀ꯭ꯔꯥ ꯑꯣꯏꯕ ꯐꯤꯁꯤꯡꯗ ꯇꯥꯃꯣ ꯁꯤꯁꯤꯡꯒꯤꯅꯦꯕ ꯁꯤꯁꯤꯅ ꯑꯇꯣꯞꯄꯗ 500-600ꯒ ꯄꯤꯅꯕ ꯐꯤꯗ ꯇꯥꯃꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯃꯨꯛ ꯁꯤ ꯑꯣꯐꯔ ꯂꯩꯅꯤꯕ ꯇꯥꯃꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅ꯭ꯌꯨ ꯑꯦꯔꯥꯏꯚꯦꯜ ꯑꯣꯏꯅꯀꯣ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟꯁꯦ ꯃꯈꯜ ꯌꯥꯝꯃꯤ ꯇꯥꯃꯣ ꯍꯥꯏꯗꯤ ꯄ꯭ꯔꯤꯟ ꯀꯩꯀꯩꯁꯦ ꯃꯈꯜ ꯌꯥꯝꯃꯦꯕ ꯁꯤ ꯐꯦꯕ꯭ꯔꯤꯛꯁꯤꯁꯨ ꯀꯇꯟ ꯂꯩꯀ꯭ꯔꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯇꯥꯃꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯤꯁꯦ ꯀꯇꯟ ꯂꯩꯀ꯭ꯔꯥꯅꯦꯕ ꯀꯇꯟ ꯈꯛꯇꯪ ꯅꯠꯇꯦꯕ ꯁꯤꯁꯤꯅ ꯂꯨꯄꯥ 100 ꯈꯛꯇꯪꯗ ꯑꯣꯐꯔ ꯂꯩꯗꯣꯏꯕ ꯑꯗꯨ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯦ ꯇꯥꯃꯣ ꯌꯥꯝꯃꯦꯕ ꯁꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯦꯗꯤ ꯁ꯭ꯇꯦꯟ ꯁ꯭ꯃꯤꯠꯀꯤ ꯂꯤꯕꯤꯇꯟꯒꯤ ꯑꯃꯤꯔꯤꯒꯤ ꯅꯣꯔꯠ ꯐꯦꯁꯀꯤ ꯄ꯭ꯔꯤꯟꯗꯤ ꯑꯗꯨꯝ ꯌꯥꯝꯕꯅꯤ ꯇꯥꯃꯣ ꯄ꯭ꯔꯤꯟꯁꯦ ꯑꯊꯤꯕꯁꯨ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯅꯣꯔꯠ ꯐꯦꯁꯀꯤ ꯂꯥꯏꯁꯦ ꯁꯤ ꯂꯣꯏꯅꯃꯛ ꯄ꯭ꯔꯤꯟꯁꯦ ꯂꯣꯏꯅꯃꯛ ꯐꯖꯔꯦꯕ ꯑꯗꯨ ꯀꯇꯟ ꯂꯩꯀ꯭ꯔꯥ ꯑꯣꯏꯔ ꯃꯥꯏ ꯁꯥꯏꯖꯅ XL-ꯗꯩꯅ 3XL ꯂꯥꯛꯇꯣꯏꯕ ꯑꯗꯨꯝ XL ꯇꯥꯃꯣ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯝ 3XL ꯀꯩꯀꯩꯁꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜꯒꯤ ML XL ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯦ ꯀꯂꯔ ꯌꯥꯝꯃꯦ ꯁꯤꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯦꯗꯤꯗꯥꯁ ꯁ꯭ꯇꯦꯟ ꯁ꯭ꯃꯤꯠ ꯅꯥꯏꯀꯤ ꯂꯩꯔꯦ ꯇꯥꯃꯣ ꯑꯗꯒꯤ ꯁꯤꯅ ꯗꯤꯌꯣꯔꯒꯤꯁꯤꯗꯤ ꯃꯅꯤꯡꯗꯁꯨ ꯄ꯭ꯔꯤꯟ ꯌꯥꯎꯋꯦ ꯀꯇꯟ ꯂꯩꯀ꯭ꯔꯥꯁꯦ ꯅꯥꯜꯂꯦꯕ ꯑꯗꯨꯒ ꯁꯤꯅ ꯑꯃꯤꯔꯤꯒꯤꯁꯤ ꯐꯖꯕꯅꯤ ꯇꯥꯃꯣ ꯃꯥꯏ ꯀꯂꯔ ꯀꯩꯀꯩꯁꯦ ꯑꯗꯨꯝ ꯅꯥꯟꯅ ꯂꯤꯠꯄ ꯌꯥꯔꯅꯤꯕ ꯑꯦꯗꯤꯗꯥꯁꯀꯤꯁꯨ ꯑꯦꯗꯚꯦꯟꯆꯔꯒꯤꯁꯦ ꯃꯅꯤꯡꯗ ꯄ꯭ꯔꯤꯟ ꯂꯥꯛꯇꯣꯏꯅꯤ ꯃꯥꯏꯁꯨ ꯑꯗꯨꯒ ꯁꯤꯒꯤ ꯅꯣꯔꯠ ꯐꯦꯁꯀꯤꯁꯨ ꯄ꯭ꯔꯤꯟ ꯃꯃꯥꯡꯗ ꯃꯆꯥ ꯑꯃꯈꯛꯇꯪ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯃꯅꯤꯡꯗ ꯄ꯭ꯔꯤꯟ ꯂꯥꯛꯇꯣꯏꯕ ꯁꯝꯃꯔ ꯀꯂꯦꯛꯁꯟ ꯄꯣꯁ ꯇꯥꯔꯕꯅꯤꯗ ꯁꯤꯒꯤ ꯀꯥꯡꯕꯨꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ 600ꯇ ꯑꯃꯨꯛ ꯑꯣꯐꯔ ꯂꯥꯛꯇꯣꯏꯕ ꯖꯤꯟꯁꯀꯤ ꯐꯤꯗꯥ ꯑꯣꯏꯗꯣꯏꯅꯦꯕ ꯇꯥꯃꯣ ꯃꯣꯏ ꯁꯤ ꯂꯩꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ 600ꯇ ꯑꯃꯨꯛ ꯑꯣꯐꯔ ꯂꯥꯛꯇꯣꯏꯕ ꯁꯤꯗ ꯂꯩꯔꯤꯕ ꯅꯥꯏꯀꯤꯒ ꯂꯩꯔꯤꯁꯦ ꯇꯨꯄꯥꯛꯀꯤ ꯅꯥꯏꯀꯤꯒꯤ ꯁꯤ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯨꯄꯥ 600ꯇ ꯑꯣꯐꯔ ꯂꯩꯗꯣꯏꯕ ꯍꯥꯟꯅ ꯃꯃꯥꯡꯗ 750 ꯌꯣꯟꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯣ ꯁꯤꯁꯤꯡꯁꯤꯅ 600ꯇ ꯑꯣꯐꯔ ꯂꯩꯗꯣꯏꯕ ꯁꯤ 600ꯒꯤ ꯄꯣꯠ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏꯒꯤ ꯐꯦꯕ꯭ꯔꯤꯛꯁꯦ ꯇꯣꯉꯥꯟꯕꯅꯦꯕ ꯏꯝꯄꯣꯔꯇꯦꯠ ꯐꯦꯕ꯭ꯔꯤꯛ ꯑꯣꯏꯕ ꯑꯗꯨꯒꯤ ꯁꯤ ꯂꯩꯁꯤꯡꯁꯦ 600ꯒꯤ ꯉꯥꯛꯇ ꯑꯣꯏꯔꯅꯤ ꯁꯤꯗꯒ ꯂꯩꯁꯤ ꯇꯥꯃꯣ ꯁꯤꯗ ꯑꯦꯗꯤꯒ ꯕꯦꯂꯦꯟꯁꯤꯌꯥꯒꯤ ꯄꯨꯟꯁꯤꯟꯕ ꯀꯣꯂꯥꯞ ꯇꯧꯕꯒꯤꯒ ꯂꯩꯔꯤꯁꯦ ꯃꯣꯏ ꯀꯂꯔꯁꯨ ꯑꯗꯨꯝ ꯅꯥꯜꯂꯦ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯔꯦꯠ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯝꯅꯕ ꯒ꯭ꯔꯤꯟ ꯗꯥꯔꯛ ꯒ꯭ꯔꯤꯟꯒꯥꯁꯦ ꯑꯗꯨꯝ ꯄꯥꯝꯅꯩꯕ ꯁꯤꯁꯤꯡꯁꯦ ꯂꯣꯏ ꯌꯥꯎꯔꯦ ꯇꯥꯃꯣ ꯁꯤꯒꯤ ꯀꯣꯂꯔ ꯄꯥꯟꯕꯤ ꯑꯩꯈꯣꯏꯗ ꯂꯩꯕ ꯀꯣꯂꯔ ꯄꯥꯟꯕꯤꯁꯤꯡꯁꯦ
checkers की color pan bi Maxon की color pan bi jing lupa 350 da ngata pula oin tang si edi ga lei jing je the color su yam le Louis Vuitton gi edi ga lei jing je si lupa 350 ngata da size su ML XL double XL ba lei ni ba da si lupa 350 ngata da si lei lupa 350 ngata duga sida summer shirt khara lei da si ju lom lupa 350 ngata oidone sida lei summer shirt jing je si ju lom lupa 350 ngata mai color ju lom phajari ado mai si 350 da ngata pula oidone da sida lei jing si pull up je si 350 da oideba has name gi shirt jing da ano bula ko ni si hana gi song na te ma stretchable full stretchable yawe lit pa khop jam ngai ma color je adum lombuk shure da adi piece songa amuk lai ko borada ado mai borada piece songa la pa color lombuk shuna lei size ML XL double XL lai si jo do my price na 250 oideba da aduga ani lau tar di ko tam si ya le pot si lei jing je si ani hek lau tar 200 tam oideba mai offer price da 시기 오퍼지 소나칸들레 요보신 좀 벨 오이거든 하디 시주 루파 짠양 가다 라가니 아니 lau 따라가디 시다 야리 보신데 아니 lau 따라가디 루파 짠이 짠이들 오퍼 라간다 시우문한데 스토크 땡 야오야오에 보고 아두징도 코네 스토킹도 시다 뭐 프라이스 홍다 능 타도보다 하나 스토크 땡 렘버징도 두가 우지 얌 짱 오퍼 레이다 시기 울런 차르체 컬러 주 얌 레이 파자브 좀 얌 레이 다운도 울런 차르체 우지 오퍼 로비 레이바 woolen chart ahum lau matam da lupa lising ang katang oidone hana 750 piramba woolen chart masagi price thajab ne udaw 750 olamba woolen chart hauji akhona offer lakte da keno katang da lising gi ahum daw done lising gi woolen chart lau matam da woolen chart ahum pirane apam khalak tun da size laini the color laini do si da essential gi ari da essential gi si flannel chart ko obya flannel chart mai mong gi si lupa lising gi ahum da lakte da mai flannel chart ko obya bjina color je 시기 그레 짐 레레 다크 그레임 레레 도 시 땅 라이트 브라운 마추 그레 도 브라운 마추 좀 레 보다 시줄 루파 리싱 기 어홍 낙네 다 싱글 피스 로게 하가 나 루파 400 라네 다 아두가 어홍 맥추 기 마담 루파 리싱 마 라네 다 시다 줄 레 두고 마기 시다 레 이거 코드 샤팅 기 다 시다 코드 샤 레 잉게 시지나 600 야 다 시다 코르고 사출 레 다 마사나 리페 서머 주 인터 주 리페 바 cargo sa chu lai re si color ju loi lai do size su ml xl do lekil lai budam green lai re light brown lai re do ga dark green lai re gray do si brown gi li da si loi ba color lo muk shun lai size lai ni mai do ga price na 600 to offer do do kodoi charging ju 600 ga to offer do han 850 lai ma pot nu ga da si ja adu ga si gi keno sing gi da quarter painting je 6 pocket sing je 시 हौजी की ओना ता 600 तो लम ऑफर ले अदुगा सोना कंदा हापे ले ता 300 का 400 का की ऑफर ले दिने सोना कंदा ले हापे जिंगिना 300 का 400 का की ऑफर ओदे इदा हाइस नेम याम नुंगाय बा पोने ता ममांग चे इदा ख्वाइ फंग हौदो पोने दति मैम ले रे स्ट्रेचेबल फुल लोइबा अद शेप दजु हदि असाइबक थोके बाजार बक थोके खोके का हायर जु अदुम युमदा लेबै केनो दम थोकपा या ड्रेस ओदे ता सिन याम शेप जु नुंगाय बा कंफर्टेबल जाम ओइबा सिलपा चामरी खतंग दोरकनी होय सिदा हौजिक जरा गी लेरिबा फॉर्मल पेन जिंग ता सिजिंगिना लुपा 700 लोइबा ऑफर लेग्रे जरा गी सिदा लेरिबा फॉर्मल पेन अदगी जरा अंत बतो कंपनी लेजिंग जे लेब्रोस के लेरिबा खोलिब जिंग लोइबा लुपा 700 लोइबा ऑफर लेग्रे ता लेजिंग कलर जु लोइबा शुन ले माय वैरायटी ऑप्शन यामीबा कलर ऑप्शन जे माय 700 चेकर जु हौजिक कन हारि ता चेकर जु हौजिक चेकर जु लोइसलेबको चेकर जु हौजिक मैम लाकदब लेरे जोन स्टीव की को लेजे सिगा 700 खतने ना स्ट्रेचेबल जो यावे बको मथागे सिउ मो जिंग 700 तो ऑफर ओदन ना दो वॉलेट में हमसु लेको वॉलेट से एनी अपाम मदुम खनबिरो द 400 रुपीस का सिगी सिके दगी कैट का लिवाइस के में हम यावरी सिगी ब्रांड से खंगरे स्कैनो फेरिगामो ओके वुडलैंड लेरे अदगी यूएस पोलो ले अरमानी ले को एलपी ले मैम ले वर्साचे ले सिमैम जे ने पाम मन खनबिरो 400 दुगा कैप तो जो फजब हम ले को द कैप से इने पाम मन खनबिरो को सिमैम जे दम 400 दम ले बाइकर्स को मले का दिसी अल्पाइन स्टार ले रेड बुल ले को सिमैम मैम से दम 400 आतने सिमैम मथक तो काकल और से मथक तो ना मो अयाम ना खोंकाव गुम केनो गुम गातने को कोट गुम से तुम यार सिले कोई और सिगी कोई 6 पॉकेट में आम से को
Sigi Mamse, Amaga Chama, Lani. Go, silly Mams. Super dry as we already go. Sima Mamse, Amachama, the Apa Sutum Yori Samarico. Sima Mam Yore. The key. So look at the Mamsico. 1,100. That's the Mams. Or the Sigi, a quick Kemogi, Codroinico. Kemogi Codroini, the Sigi 500 rupees company. Adam winter gi dum lit payani Sigi se. The was a quick at there. Sing cow corpagidi, them Kashima, Kemo colors, I'm not popular record them Summa Lowy Bayare, 500 rupees company Sigi. Jeans say, Sigi 1,000 rupees cost the lady, say. Ha. 1,000 rupees the Sigi Mams, the Sigi Mams, no parallel to got Dickies brand, Yori Levi's, Kakamam Yori, Duga, so that is no more regular fit or 6 no 900 rupees cost. So the Mams. Although you choose a lazy, you know, the pots Yaman Mazidako, the map, putting them to the Lakone, Zara Yori. Go. Other low should have later, Janeski. Dress combaka ke loin ok chunab le jackets le kongol le loin ok le innerwear ke loin ok le aduga sigi windproof kumba sima jacket me am je dum sigi se only 700 rupees la ani sigi me am ko stele me am je dum mapa ma dum khan bi ro 700 rupees la ani sigi me am se ko aur sigi lo le shin be ho ba yai ko ji ki winter dum ingi bani si atha bani ko siga je dum 700 loi la ani si reversible gi Nike gi ko Siga 700 lani. Ito ka Kemogi koi cargo da ka 6 pocket ta si se adum 700 lani sigi se ko adum apa madum khan bi ro hojik mayam yam ching yam kanari dana hojik se ko adum ching ka ba ki simba Kemo je dum yam darkar la kani ko adigi hoodies le hoodies mayam se apa madum kalo mayam yare essential fear of god ki yam yare atopa brand mix brand ni ko ado si mayam se H&M yori any apa manu khan biro 500 rupees la ani sigi se hoodies na tani ko back print yoba print yoba tie dye loi shuno yore stereo si H&M gi ko simu mam se any apa manu khan biro 500 rupees la ani ko ado sweatshirt chu dum lai ko ma tu sigi print yoba sina 400 hai adu ko plain no ko mala gana plain na 300 rupees la ani ko dragon ball gi ka yore mams Tilemians. Go. Aduga Sigis Namuk Sutniko, track Sutni, Jacket Kungo Yore, the Sigis is starting in them 1,300 starting in my lani. The track should train on the mam, Hung Bira Kodoko. Aduna Dum Lock Biro State, Kangley Kate Laris the go. On the Moy the Loino Shunole. Sigi Prada Milano 700 rupees got to me. Same the Longchen Biro, I'm the premium brand. Manung the Yoris. Masak Supase. Sigi Mams. 700 rupees company. Ro Sigi Kanglai Katel say Wangjing Bazaar, the Nele is a say Kodum, main road Makta dum later, Pangana dum later, Adam Landmark to a paid my description power call we gonna go. Description to the Dum Landmark Hierarchy, the Mucha came Matakane Lazico. Makpanda. See main road ni. The Asidala is a Royal Academy Lego, Royal Academy. School normal alley ko asigi hek opposite ta adum dai ko aduga oil pump chu hek yorom dai chu oi ko oil pump Indian oil lei do adu de dum dai ma kha dum si da moi kang lei kai thel na dum chong dum lei da bani ado legend biro mayam sigi se discount je pra heavy ne to ri se pochu tina phajaba yawe boot ka je 2000 pra original boot ka je ti hona yole mo da ko adagi khungup ka je koi na phajaba jam yam lei losin jage swai da matun su mayam ngai rom hapjar ke ko adu ka si ke di bye bye